ngasi numida wairam phongkiba tungan tunganba manipuri sifongsinga masum thokiba thawdo wathoksingi maruobi I pausing memna thamjage ahanbada kangla pawdigi lakusaraga IM na phongdokiba wafam security advisor kuldip na pung nifugani pani manungda pakhum pigedabani tombi Indian Army na kukila lawbasingda kulai piraga manipur lal hawhanbani haina phongdokliba wafam masi asumbani natragan aranbani haibado chief minister gi muhut silaga Home की थबक पूरी सिक्योरिटी एडवाइजर कुलदीप ने पाखुम पीगदबने हाइना शिवसेना मणिपुर स्टेट की प्रेसिडेंट एम तोम्बिन फोंदोखरे ngasi babu parada raiba party asiga office da pangthokpa pawgi mipmamada wafam asi phongdokladuna mahakna makhatan hai kariguma pungni fugani pangi manungda mahakna pakhum asi pidrabadi NSN IM na phongdokliba wafam asi asumbani haina lawgani tha taraga humdoi hinjilaglaba kuki amadi mite ani gi lanasi mite amadi kuki ani khaki lal oiramlabadi aikoina manganingliba pot adu nahana mangkituna losin khragadabani aduba lanasi manipur thugaiba pamba externals aggression kya yauksinduna satrakpa lalni makhoi gi khutni haibisi khanglaba fawbada ngasi fawba center na proxy war amagum sathaduna lan horakku gi mami ama sauna tare India government lan si warison purna bhonabi loinana state government su athapu matamna political party punamaki waiba mifam ama kauba kauraga manipur gi tangdu laita driba phiba masi lusinana ba khanabiu rajniti gi khudong sa launa ba thabak sa thabiga no hainisu mangna makhata na phungdoki atopa tin ma pawkhra ziribam SBI branch tagi lupa lising kuntra ga sawan lu tawkhre masa khangdaba miyoi amana babu paragi ziribam municipal council gi Municipality shopping complex da hangba SBI branch office fakai duna lupa lising kuntra ga sangwa huran khreari hariba thawdo singarang amadi ngasigi lona ba ahing athengbada mi sikpagi tanja lauduna huran khiba oiramgani haina thajanari masigi matan ziribam SBI branch ki mekaidigi ziri police da report tawrakhe hauzik kanna investigation ki thabak sa thari haina bank asidagi phangba paw man hairi amaromdana miyam gi oiba mifam phamduna unit hangdokre Federation of Civil Society Organization Folks na lamdam asigi mipung kudimak senthok lehenduna madi setmilon da mipal tangdana ba Manipur gi tuan mapam singda sengum thaba ngai yokpagi training singba tuan ba mapam singda training pituna lakhi loinana Manipur gi apun bagi saktam da sin kuki phurup ki miyoi singna singna duna sathrakli lal asida asabu thodang kya masut lauduna lakhi Folks na sanctionakliba campaign gi sarugama oina hawkiba tang kunda Bisnupur district ki manungsan nasok kathel pangthukiba club amadi maira paibi singyoiba mipam ama Folks women wing gi lusingba singna sarugyaduna pangthukiba mipam amana Folks Bisnupur district ki committee ki mihut makhar nasau unit amasu hangdokhiari atopa pawamna lambi gi khudong thibadagi jenimsta laikatnariba angang ani gi phibam MCP CR ni yingsinkre Thasi taraga mapan urkul da thokiba lambi gi kudong thiba amada sokpadagi Jenims Hospital laikatna duna leidiba sahi taraga mathoi khaktamak ngai diba sihangam sahongna amasum saukhanwung wangwa gi phiba Manipur Commission for Protection of Child Rights MCP CR gi chairperson Kaisam Pradip Kumar lusingba team amana yingsinkre hiramasiga mari lainana Kaisam Pradip Kumar khuyek piduna thadorak pachirol aman hai leibak thiba thawdokta anga ani asi sokpadagi Jenims Hospital laikatnari bani thawdo adur sahi nauriba angang ahum yauna miyoi ahum laikidabani laikidraba anga ahum madu masul manauni yengsin khongset aduda MCP CR gi team maduna Jenims Hospital gi medical superintendent ga unaduna pibiyaba mateng kudimak pinaba khangan khibaga loinana hospital asida ana layeng gi lamda angang singa hen sunaba mapam shamgatnaba khangan khi masigi mathakta mama oibisingna masasingda khomnang pithakpada khudong sanaba mafam singsu semgatnaba khanki leibak thiba accident adu laisil ka hena thabadagi thokibani thawdo asi disaster amani haina declare tawnawa MCP CR nasu akanba recommendation pi khenasu sirolatuna makhataki atopa paomana maring phurup masel khut thoknaba miyoi 10 aso apan yaobasi leibak thibani HAOMEE Tenopal district ki manung sana leidiba khunbi tuisen amasung khunbi khunjau ani gi marakta lamgi matang na sayena matam khara gi mamang dagi lakhi adubu khangaudra tha asigi kun gi ayuk pung
Ipan makhairom tabada nakal animaki mising yamlaba miyoi sina kusu kulai paiduna khut thoknarakpadagi nakal animaki miyoi tararam asok apan thokibadu leibak thibani haina Federation of HAOMEE ki Vice President Dr. K. Hirakawi gi sirol aman haidi sirol asina makha taribadi thokliba thawdo adu Federation of HAOMEE gi maikei gi makha tana thoktanaba maring phurup amadi mari lenaba authority singna khudakta nakal anigi mihut singa phaminaduna yasinaba puraknaba pungning singsili Technopal district ki oina mai horol gi khunda laita adun lereklaba lam kya mapanik hajilakpa mitop singda yauna piba kaya aduna ngasidi aikhoi gi lam si nongmu nongmu gi piksilakle aikhoi masel khanaba khut thanaba gi muhutta aikhoi gi mangkraba lam sing amu kan hanjinanaba mai kai romna miyeng sangminaba mathoktai phurup masel umkhanaba khana chainaba na mapal gi hajilakpa phurup singda hena khudong saba lawna bi gi lambi piroidabane maram aduna Kunbi tuisen amadi kunbi kunja wanigi kunja singna pungning fataduna makhatana khatna saina bathoktana bathabak lokhalakani haina Federation of HAOMEE na thajaba thamjari hari atopa pawmana akan manong taraba yai IMD gi report amana hai laktadoriba numit kharani asida Manipur yauna awang nongpoki state tarukta akha araw yauna akan manong taraba yai state singaduri Manipur Assam Meghalaya Nagaland Mizoram amadi Tripura ni Saliba sayol sida Bay of Bengal gi khanong pok thangba maikaida low pressure area sing lakani haina singnari masina humthaki duna Central Bay of Bengal lakliba irai depression lakbi report asina hairiba North East state taru asida akhak araw yawba nonga loinana pungda kilometer kunthra gi nifu fawba yangba nungsit silaba yai haina sumakhatari Makha satharakpa oina topa pawna tha amarom sumna satharakpa hypertension gi mass awareness loisinkre Grandmark pharmaceutical na leibak da leiba tuan city amasum town sanigi yankai henbadagi healthcare professional lising amarong kusamnaduna miyamda hypertension gi matangda mass awareness screening camp pangtokhibaga loinana public awareness rally samri henbas pangtokre Thama sumna pangtokhiba awareness aduda healthcare professional singna lusingduna hypertension matangda layongam amadi thinghaunaba khongthang singi maramda informative session kya rally disruyaki thauramga mari laidana Grandmark Pharmaceutical gi president and head of India Pharmacy Relations Alok Malik na phungdokhibada hypertension singalingede khangdo honaba miyamna awareness pinaba miyeng thamdi blood pressure gi risk singdagi ngakhoknaba khonaba sangi Blood pressure wangna leiba asina miyoi adugi tungi punsida cardiovascular gi risk wangna lehali asigumba phibam sidagi miyoi kya gi punsi kanana bo honabada aikoi puna thabak tawmina ba tangai fade hai kenasu paw sida makatarakli amaromdana kumbi kendra da lawu sungu bagi lamda sauna ahongma lakle dara kumbi kendra da lawu sungu bagi lamda sauna ahongba ma lakpa ngamle haina Bharatiya Kisan Sangha Manipur Pran gi General Secretary Telem dara na phongdokre Kumbi kendra gi tungan ba mafam singda laumi miyam na matam gi pothok puthok na bathabak su nom liba laumi singa Bharatiya Kisan Sangha Manipur Pran gi team amaga ngasi kendra sigi manungda leiba wangu sannakhong da laumi kharaga unabada maki wapam asi phongdokibani Bharatiya Kisan Sangha Manipur Pran gi General Secretary Telem dara singa na makhatan hai Laumi sina potok puthok tragadi kaidonung da sakatpe yarai hairaduna Kisan Sangha gi wakhalon de leibak ki pukai Thanana bohona zaba mamal matik sana lauzaba puthok ko dori puthok sing natural farming gi mechanism da punsinuna organic ki polam sing ngak tu onthok patarabadi atuki matik mamal yamna wangna yonduna laumi singna sendong leigani mangna makha taradun hai miyam praja maru ena kumbi praja singbu mamit mamai panghalibasi kumbi kendra gi MLA S Premchandra na hanadagi hauna praja miyam gi damakta taugi khana lairakpadu thabak oina torakpani Asigumba mating leiba lusingba asigumna leibak ki damak daita leirabadi daita leirabasingnasu kumbi MLA gumna tawraklagadi Kisan Sangha gi panamadu phangma ngamgani haikenasu pawsida makhatari amaromdana desamna quiz amasum u thabagi competition pangthoklagani World Environmental Day ga mari lenna desamna sinduna mahairoi singweba district level quiz competition amasum u thabagi competition pangthoklagani haina mahairoi lup asina thadorakpa stirol amana khangalakli Seolosina makhatari bedi quiz competition asi Manipur gi Tampaki district kudimakta lakliba June ani pangthoklaba matungda June mangara pangthokadoribane
World Environment Day numita makok mathang taraba mahiroi-singda mana mathum yentokani. Quiz competition asi category A, B, C haina khaidokutuna ahum thokna sangdamnagani. Category A da class 5 tagi 7 phawbagi mahiroi-singna sangdamnagani. Category B dana class 8 tagi 10 phawbagi mahiroi-singna sangdamnagani amati. Category C dana class 11 amati class 12 ki mahiroi-singna sangdamnagani. Quiz competition asi da saruk yaningba mahiroi-singna Desamgi Unit Council Office amasung Desam Head Office tagi form lawbu yagani. Competition asi da saruk yaning school college singna Desam District Council sing Desam Head Office ki phone number 8257974756 natraga 6909994016 natraga 8974380396 natraga na 9362093091 amadi 70055702228 pau forakpa yagani hairena pausda makatana phongdorakli makasa tharak poina panam pausi rigi to paumna KNFMC gi mathakta lengana thapak lokat pahore Chief Minister bene Manipur gi puari ga sagona tuna lakpa gi mathakta lamdam sigi sengnaba leifamlen ama oriba thangjing singda Kuki National Front Military Council na kem hangjingre irang thokliba lamdam sida irang amuke hena tangkat hananabagi kayhoba manma mongda kem hangjalakpa madi thangjing sing kakat hamna Kuki Army thangting kem haina get sajinbagi matang Imphal Police Station na Indian Forest Act 1927 gi makada FIR lokatuna case ama register tokre haidi Amaramna Chief Minister N Birenama ki ex ta thagalak woro lamada Kuki lahuluk KNF Military Council ki mathakta lengana thapak lokat pa hore haidi Presna phongwa pauda thangjingbu thangting haina thonjiliba sigi matang Manipur government ki under secretary Land Resources Mangol Jau Kamaina ngasi leibak pok numita Imphal Police Station 0 FIR ama file tokre FIR aduda Kuki National Front Military Council na gate ama sabaga loinana Manipur gi puari ga sagunari sengla lef mamas oriba thangjing singbu thangting haina onthoktuna maming tholiba du unauthorized oiba amadi logi mayoktani complain aduna makha taraduna Kuki lahulup asina sathariba thawong atu Manipur Names of Places Act 2024 amas Manipur Ancient Historical Monument and Archaeological Sites and Remains Act 1976 ki mayuktani haina pali amaromda Chief Minister Nongthomam Birenama ki ex handle da iduna thagalak pugoro lamada Kuki lahulu Kuki National Front KNF Military Council ki mathakta lenga asina makhoi gi mathakta thabal okot pa hore Manipur gi puari ga sagonaba mafam ama oiriba thangjing jingsang asi protected site amani asiguma sengleba lefamlen amasu oiriba thangjing jingsang asi protected site amani asiguma sengleba lefamlen amasu oiriba thangjing singbu laholo basina makhoi goe maming thangting haina maming onthokliba si Manipur Names of Places Act 2024 dubo violate tawbani hariba mafam asigi maming hongdok hongjin tawbada siena bu khudimak makhoi gi matakta faaba punba tawnaba thabak lokhal haina su Chief Minister na ma ki ex da thadora pu worol amada pali panba yai kumja English ngani ga kungani thoi gi October thad Manipur cabinet na warep ama lauduna ibudau thangjingi lam hector amari kabru laifam gi lafam hector ani amadi laipukri gi hector mari asibu Manipur Ancient and Historical Monument and Archaeological Site and Remains Act 1976 ki Section 4 ki makada ngak sien mamadi encroachment tawu yahandana ba haina warep lawba leikhrabani hanisu pausida makatari duga hausu ko ina di myam paus mata asal sinjarage masu myam puna no update ngamin si